Hello guys, welcome to my channel. Mayam, ngasi ibadaw thakjing Lai Harauba 2022 da sabikhiba tribal dance ama mityeng taminasi. ꯃꯌꯥꯝ ꯃꯤꯁꯨ ꯌꯥꯝꯅ ꯌꯦꯡꯅꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯒꯣꯏ ꯁꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝꯅ ꯐꯖꯅ ꯆꯞ ꯃꯥꯟꯅꯅ ꯁꯥꯕꯤꯈ꯭ꯔꯦ. ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯕ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯕꯤꯕ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯄꯩꯁꯥ ꯊꯥꯕꯁꯨ ꯂꯦꯞꯇꯦ. Guys, if you enjoyed the video, please hit the like button and subscribe my channel. Paysa kundokpasu lepte ngasaidagi. Jagoi asibu nungai enjoy tawi natraga tawde haibadu comment mention tawbiramu. ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯥꯏꯁꯤꯗ ꯖꯒꯣꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯧꯕꯤꯒꯅꯨ.